Good morning. Ngasigi video yang minarase ngasi se ningthokaba numit ko. Ningthokaba numit se number ahamada number se 47 lere atuga kala dana white kumba kai gumba dumai shina bibe ai ko. Aduga amana first day oire ko hadi week ki ahamba numit oibanina ina keno hadi akogi dukan gumba kai gumba tawba leragadi cinnamon gumba kai gumba dumaina hadi blog gumba tawshambi ko chambim lere ko. Aduga amana aina chak thongba hapo kaina hablo sangom gumba kai gumba khatang ko sangom chamasam khatang oi hapiyo hadi sangom ahing mani ko powder gumba natte ko sangom ahing base sampas machang khatang aina chak thongba tam da ai kiyo na traga nungdang do ai to ngam haudre na khala se ta di nungdang da hapo sisi maga tawi be ko hadi monday da koina tawba ya base तो अहमद अखोगी कार्ड की मैसेज से येंगसे को नुती खन बदवाइना कार्ड अहुम गतंग थो से कार्ड अहुम सिदगी अम्मा खनबिरसे अदुगा टाइमिंग अफब सो पे येंगसे को ngasi gi ओइना टाइमिंग अफब से कई कई के हैबदो को कार्ड नंबर 1 कार्ड नंबर 2 कार्ड नंबर 3 को से लेरे को खोगी कार्ड अहुम से को फर्स्ट कार्ड सेकंड कार्ड एंड थर्ड कार्ड को अहम बखन बे येंगसे को अहम बखन बंgai gi ओइना हायरागदी को सिदलाई से को कितंग Ngasigi oina hairagadi ko lotion ba oina oibado nahangai mi amaga relationship amada lay kaina khalase ba relationship do pura lotion laga recover tawraga anoba malakpa gumba poche loiragadi hadi cinema ma yeng matam cinema se loiragadi anoba mu haudrama hadi same adumaina hai tare ko hadi nungai tabani khangde amani khangde ama pura hadi aigi problem do ngasi se lotion le na khalase lotion laga anoba malakpa oina oi ko hadi ending oiba do hai tare ko hadi ngasi na loiba su oishan ko haji haji aina face toriba problem se ko sin lere ko hamba card se ko hadi first card se ko number 2 ko number 2 sina sida le ko kitang ko balance thamo ko emotional balance hadi emotionally chat ko no mina kenom haiba matam da kitang balance thamo nungai te kaina ka tawraga hadi are baloin thangdopa hadi aigi nungai ta myam da mingon da loin share tok tok taw go no shi yoina kitang ko hadi mentally strong se yamna darkar oi ko hadi akoina low feel tarako matam da high roi da ba high ga da ba high roi da wa mingon da pangang da ngang ba su yawe da na ko aduna hadi si kan da sumaina amumu face tarako matam da hamra hadi control thamo ba hadi tobong khang draga di just adugi numit tu magi oina silent ta layo adu matam do lanthok ra kan da akoi da ai do hairam dra su phaga da ni ko kaina ga haira khalak pa timing yaw bune aduna hadi control thamo ngasi gi oina haira ga di ko number 3 ko number 3 sina amu sida leise hadi aningba pamba phangba oina oi ko aina pamiba aina khaliba poto lakchaba adumaina wish fulfill oi ba ko adumaina oina oi number 3 gi sina ko ado timings ne ki pung manga ka mi yang khai ma thoi dena tare ka mi tra nga phang leire dagi ni pang mi ni fu dena tara ga mi ni mari phang leire dagi baro ga mi yang khai um doi dena nungdaweram gi taru ka mi ni fu ni thoi phang leire ko aduga nungdangi na mapan ga mi yang khai um doi dena trama thoi ga mi ni kun mapan kunipan phang leire ko aduga ahingina pung amaga minute mari dagina mathangi nongalamdagi mangaga minute yang kai pawum le ko ado english ta amukhan ba ko hadi 5:51 am to 7:15 am then 8:40 am to 10:04 am then 12:53 pm to 6:42 pm then again 8:53 pm to 11:28 pm aduga midnight kina 1:04 am to 5:50 am ko sisena akoigi ngasigi oina afaba timing se ko adu sida lere akoigi card ki message se ngasigi oina ma'am thank you